Sinau mayam ngahak lakpiu ngahak wari tai sanasi sinau mayam anungba sinau tadi like share subscribe tawbiramu sinau mayam ai chak chakige sinau mayam di chanaramani ko ai di chak chadri sinau mayam chak chakige sinau mayam hawe nga thongba Yang video sampai tu mina sih. Cái yang nó ra hay đêm trắng ngã thùng ấy đêm trắng không làm tiền để cái đang ngoài đâu đi đêm trắng mà thật ra hai cái đi đêm trắng welcomeใช้นะฮะเราว่าคุณมันจะนั่นตัวนี้เนี่ยผมจะทำเป็นห้องเลยเรื่องใจมาทักกะเรื่องใจเป็นยังใจเก๋ถึงงานใจเก๋อะyang biram dia ai nang tu biram dia jangan saput mobil yang sama tu view sinamnya Heng cai do kari gino ja ai đi chặt chỉ tăng thiên chay biếm cha đó sai na hàng aga biếm cha nó cũng kumam dam do làm nung ngày udah
ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯂꯥꯛꯇ꯭ꯔꯤ ꯔꯦꯕꯤꯇꯥ ꯀꯀꯥ ꯑꯦꯜꯕꯤ ꯍꯧꯔꯦ ꯉꯥꯏꯍꯥꯛ ꯆꯪꯉꯛꯑꯣ ꯂꯩꯔꯝꯃꯗꯤ 이뱀ꯆꯥ ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ 와우 이때만 라이크단 땡큐 이때만 이제 다겠자리 이때만 탱하면 포탑이로 아이 좀 LB 타바네 짝짜잖아 어자 누아이따바 또비루노 ꯑꯩ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯍꯌꯦꯡꯒꯤ ꯆꯦ ꯈꯔ ꯁꯨꯔꯨꯕ ꯑꯗꯨꯒꯤꯅꯤ ꯑꯣꯖꯥ ꯋꯥꯔꯧꯗꯦꯗ ꯏꯕꯦꯝꯆꯥꯅ ꯍꯪꯉꯒ ꯑꯩꯅ ꯈꯨꯝꯃꯒ ꯈꯨꯝꯕꯤꯔꯝꯗꯕꯗꯣ ꯃꯗꯨꯒ ꯑꯣꯖꯥꯅ ꯄꯦꯜꯍꯧꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯇꯩꯃ ꯅꯨꯕ꯭ꯂꯥꯅ ꯑꯣꯖꯥ ꯀꯨꯏꯔꯦꯗ ꯎꯗꯕ ꯍꯣꯏ ꯀꯨꯏꯔꯦ 이때만 우드바 다같자리 라이크 tꯧꯕꯤꯔꯝꯃꯨ 이때만 누블라 라이크 tꯧꯕꯤꯔꯝꯃꯨ 그냥 짜게 꾸이래 우너더바 다같자리 땡큐 라이크 마짜 마 tꯧ비ꯔꯝꯃꯨ 이때만 지는 라이크 wen tꯧ비ꯔꯝꯃꯦ ꯑꯩꯈꯣꯏ 이때만 ꯉꯁꯥꯏ ꯑꯁꯤꯡꯕ ꯉꯥ ꯊꯣꯡ ꯆꯥꯕꯅꯤ 이뱀짜나 아이 것이 간디에 오자 이뱀짜나 간다수 오자나 간져봐 오자 뿡깨야 바오 에빌레게 dom노 항암바 아이나 무쿰바 năng 뿡깨야 바오 레게 dom노 자고 dom노 항아 쿰함드라바고 오자 이 타박깔리 아이 타마게 꼬나 술라께서 하렴다바도 मदुगा ओजाना खंजबा वारो दुदु नुसी ना हाइबनेबको कोई तेमा नुब्ला कइयांग चागे लाइक तोबिरो नुसीबा 이친이나오 거기 이치전 팀머싱 그나고 타박 끝나봐 hiyeng이 타박 레나바 오버 따라가디 like macam pipi mas support to biramga good night pibirammo ko ai su kuiro sum nungai tabge sum thabani hoi te ma nubla khumak tere like to birammo koi teman nula kenyang chage kuire LB de chang ta bangasi chang pa thagat chari koi bem cha su karigumba duty ki thabakan ba taragadi
오자부 바이 비비러마가 숨 포탑이 자거니 거 음. 음. ꯑꯩ ꯑꯗꯨꯝ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨ ꯑꯣꯖꯥ ꯋꯥꯔꯧꯗꯦ ꯏꯕꯦꯝꯆꯥ ꯋꯥꯔꯧꯗꯦ ꯑꯩꯅ ꯍꯪꯒ ꯅꯉꯣꯟꯗ ꯊꯦꯡꯛꯁ ꯄꯤꯒꯗꯕꯅꯤ ꯀꯣ ꯊꯕꯛ ꯆꯤꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯅ ꯏꯕꯦꯝꯆꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯦꯡꯛꯁ ꯄꯤꯖꯔꯤ ꯀꯣ ꯀꯩꯒꯨꯝꯕ ꯍꯌꯦꯡ ꯊꯕꯛ ꯀꯟꯕ ꯂꯩ ꯑꯣꯏꯔꯒꯗꯤ ꯕꯥꯏ ꯊꯔꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯄꯤꯔꯝꯃꯨ ꯑꯣꯖꯥꯗ ꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯕꯅꯦ ꯁꯨꯡꯍꯥꯏ ꯍꯥꯏꯗꯅ ꯆꯠꯈꯤꯕꯁꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯍꯧꯗꯦꯕ ꯑꯗꯨꯒꯤꯅꯤꯗ ꯏꯕꯦꯝꯆꯥ ꯑꯩ ꯑꯦꯅꯤ ꯌꯨꯇ꯭ꯌꯨꯕꯔ ꯄꯨꯝꯅꯃꯛ ꯀꯣ ꯅꯨꯡꯁꯤꯖꯕꯗꯣ ꯑꯗꯨꯒ ꯍꯥꯏꯕꯅꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯅ ꯌꯥꯝꯅ ꯐꯩꯀꯣ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯀꯣ ꯑꯗꯨꯒ ꯆꯤꯝꯕꯥꯟ ꯊꯣꯡꯗ ꯅꯨꯡꯁꯤꯔꯒ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯃꯗꯨꯃꯁꯨ ꯑꯩ ꯄꯥꯝꯗꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯑꯣꯖꯥꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯏꯕꯦꯝꯆꯥꯕꯨ ꯅꯨꯡꯁꯤꯕꯗ ꯍꯦꯟꯃꯟꯈꯤꯗꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯋꯥꯔꯧꯕ ꯂꯩꯇꯦ ꯀꯣ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯏꯌꯥꯝꯕ ꯕꯤꯖꯦꯁꯅ ꯋꯥꯎ ꯑꯧ ꯉꯥ ꯊꯣꯡꯉꯦ ꯕꯤꯖꯦꯁ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯕꯤꯖꯦꯁ ꯑꯩꯒꯤ ꯅꯌꯥꯝꯕꯩ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯋꯦꯜꯀꯝ ꯑꯗꯨ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯍꯤꯟꯖꯥꯡ ꯂꯩꯍꯧꯔꯤꯕꯣ ꯍꯥ ꯍꯤꯟꯖꯥꯡ ꯂꯩꯍꯧꯔꯤꯕꯣ ꯍꯥꯎꯔꯝꯅꯤ ꯍꯥꯏ ꯑꯧ ꯉꯥ ꯊꯣꯡꯕꯅꯤꯅ ꯁꯨꯝ ꯍꯥꯎꯋꯦ ꯕꯤꯖꯦꯁ ꯊꯦꯡꯀ꯭ꯌꯨ ꯕꯤꯖꯦꯁ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯕꯤꯖꯦꯁ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯕꯤꯖꯦꯁ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯕꯨ ꯑꯗꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨꯀꯣ ꯍꯤꯟꯖꯥꯡ ꯂꯩꯍꯧꯔꯤꯕꯣ ꯑꯩꯁꯨ ꯆꯥꯔꯨꯔꯒꯦ ꯄꯥꯟ ꯏꯔꯣꯝꯕ ꯋꯥꯎ ꯆꯥꯕꯤꯌꯨꯔꯣ ꯑꯗꯣ ꯕꯤꯖꯦꯁ ꯑꯃꯨꯛꯀ ꯆꯪꯉꯛꯎ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯄꯥꯟ ꯏꯔꯣꯝꯕꯗꯤ ꯃꯌꯥꯡꯕꯒ ꯍꯥꯞꯄꯒ ꯍꯥꯎꯔꯤ ꯍꯥꯏꯕꯅꯤꯀꯣ ꯍꯤꯟꯖꯥꯡ ꯂꯩꯍꯧꯔꯤꯕꯣ ꯍꯤꯟꯖꯥꯡ ꯂꯩꯍꯧꯔꯤꯕꯣ ꯇꯤꯚꯤꯗ ꯂꯣꯏ ꯃꯨꯟꯒ꯭ꯔꯦ ꯒꯨꯖꯔꯥꯠꯀꯤ ꯄꯥꯟꯅꯤꯅ ꯍꯥꯎꯕꯒ ꯋꯥꯠꯂꯦ ꯑꯣ ꯕꯤꯖꯦꯁ ꯒꯨꯖꯔꯥꯠꯇ ꯂꯩꯀꯣ
인상 레오리보 비비자 문게 인상 하보 인상 하려 장하려 인상 뭐이네 엄마야 하굣자리 구자라트 조b tꯧba male hoi mapanda leibani phajan section lebiu bijes aduga iyambai channel sibu support tꯧbiramu ko noi myamna support tꯧragani aina video yenghanbagi interest phaurise ngapam ngana loi kathattana mathane na cái này tê tắt kia thôi hodo apo chak matung da pam cái sao loại gì này oja jamna sasalunu ko ja cái đâu này biếm cha xây Japanese yani chak to kitang cha sandrap di karmai nei sei launi to nang dumaina office ta phammaga che chang subudi na tam nina kitang charaga pen madu na ti ba ko nang na bu office ta subani na tija do pi samdang cha su puk thal ya ba ko o jana bu gari da ko chen chelaga ayuk ngan na chalaga mi gi sumang de sei lauru raga khong raga 수분이나 와분이 짝도 기당 짜답디 빵한 자우답디 이샤이도 깔마이 색간이도 이뱀자 낭도 마이나 오피스다 타박 수고 오르면 따그리 코주 짝도 잠 짜로이도 거 조금 땡 짜거든 cái chụp có hao học cho nên sẽ sinh cái 아도나 ngасagi kaita도 짜게 팅행 짜리바 거 피에노 갖다 팔로 해 피에노 까말레 또 누기도 Sino mẹ support to view mẹ halak view Diam cha heng duty lei bro baby phone tau dra ba thang ate ra makut to nara mani makut te ya bani hana tiêu của tôi ra phải tôi hana tek ba to gam ko mo macha ni pi abe mana chung thalat na upsalak pra kai no apa ada lagi apam da Tei mana hai ba nogi imung da sagol thauri bo kok kok tauri doai
ꯎꯝ ꯊꯧꯗꯦ ꯊꯧꯗꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯣꯖꯥ ꯍꯥꯏ ꯆꯨꯝꯕꯔꯦꯅꯦ ꯏꯕꯦꯝꯃ ꯁꯅꯥ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯂꯩꯕ꯭ꯔꯣ ꯏꯕꯦꯝꯆꯥ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯂꯩꯕ꯭ꯔꯣ ꯏꯕꯦꯝꯆꯥ ꯂꯩꯌꯣ ꯑꯣꯖꯥ ꯆꯨꯝꯖꯕꯗꯣ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯅꯦꯠ ꯌꯥꯗ꯭ꯔꯕꯣ ꯌꯥꯗ꯭ꯔꯦꯅꯦ ꯑꯣꯖꯥꯒꯤ ꯅꯦꯠ ꯌꯥꯗ꯭ꯔꯕꯣ ꯅꯦꯠ ꯌꯥꯗ꯭ꯔꯦꯅꯦ ꯅꯦꯠꯁꯤ ꯌꯥꯗ꯭ꯔꯦꯅꯦ ꯏꯕꯦꯝꯆꯥ ꯅꯦꯠꯁꯤ ꯕꯦꯔꯥ ꯊꯥꯡꯉꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯌꯦ ꯂꯩꯌꯦ ꯑꯣꯖꯥ ꯆꯨꯝꯖꯕꯗꯣ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯅꯦꯠ ꯌꯥꯗ꯭ꯔꯕꯣ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯌꯥꯔꯛꯑꯦ ꯀꯨꯏꯅ ꯊꯥꯔꯣꯏꯗ ꯄꯨꯡꯈꯥꯏꯃꯨꯛꯇ ꯊꯥꯔ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯕꯗꯤꯅꯦ ꯍꯧꯖꯤꯛ ꯄꯨꯡꯈꯥꯏ ꯐꯥꯔꯦꯕꯀꯣ ꯍꯥꯞ ꯑꯦꯟ ꯑꯋꯥꯔ ꯑꯃꯈꯛꯀ ꯑꯙꯥ ꯘꯟꯇꯥ ꯑꯃꯗꯒ ꯊꯥꯔꯒ ꯂꯣꯏꯁꯤꯜꯂꯅꯤ ꯏꯕꯦꯝꯆꯥ ꯀꯩꯗꯧꯔꯤꯒꯦ ꯂꯩꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯈ꯭ꯔꯕ ꯀꯀꯥꯏ ꯂꯩꯅ ꯂꯩꯅ ꯊꯦꯛꯅ ꯊꯦꯛꯅ ꯁꯥꯕ ꯅꯦꯠꯇꯣ ꯂꯣꯏꯈꯔꯦ ꯔꯦꯕꯤꯇꯥ ꯍꯧꯖꯤꯛ ꯆꯨꯝꯅ ꯂꯥꯛꯑꯦ ꯅꯦꯠꯇꯣ ꯈꯣꯏꯗ꯭ꯔꯦ ꯏꯕꯦꯝꯆꯥ ꯂꯩꯔꯤꯕꯣ ꯅꯦꯠ ꯌꯥꯗꯕꯗꯨꯒ ꯆꯠꯈ꯭ꯔꯖꯥꯠꯂꯥ ꯔꯦꯕꯤꯇꯥ ꯀ꯭ꯋꯥ ꯆꯥꯔꯕꯣ ꯏꯅꯝꯃꯗ ꯂꯥꯛꯇꯦ ꯊꯦꯡꯉꯃꯤꯅ ꯂꯥꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ ꯔꯦꯕꯤꯇꯥ ꯂꯩꯔꯤꯕꯣ ꯈꯟꯕꯗ ꯄꯦꯟꯗ꯭ꯔꯤꯉꯩ ꯂꯣꯏꯁꯜꯂꯣꯏ ꯀꯀꯥ ꯀꯩ ꯍꯥꯏꯕ ꯈꯟꯕꯗ ꯄꯦꯟꯗ꯭ꯔꯤꯉꯩ ꯂꯣꯏꯁꯜꯂꯣꯏ ꯀꯀꯥ ꯍꯥꯏ ꯌꯥꯗꯦ ꯀꯩ ꯍꯥꯏꯕ ꯈꯟꯅꯕ ꯄꯦꯟꯗ꯭ꯔꯤꯉꯩ ꯂꯣꯏꯁꯜꯂꯣꯏ ꯀꯀꯥ ꯈꯟꯅꯕ ꯄꯦꯟꯗ꯭ꯔꯤꯉꯩ ꯂꯣꯏꯁꯜꯂꯣꯏ ꯑꯗꯩ ꯀꯩꯕ ꯉꯁꯤꯁꯨ ꯅꯦꯠ ꯔꯦꯕꯤꯇꯥ
ꯀꯣꯃꯦꯟꯗꯤ ꯄꯥꯔꯣꯏ. ꯉꯥꯡꯗꯅ ꯂꯩ. Kana bada hai